Sahi Kudingi Pangtokuna Lagliba, April Tarahumdoi, Atoba Singi Nimit, Nasi, Tamui Bendeleba, Jairau Sing, Matakta Leba, Atoba Singi Kubamda, Pangtokre, Toram Aduda, Manipuri Chingamaditamgi Tongan Tonganba, Mafamne Kundariba, Purukayagi, Miamna, Kumzali Singama Samapan, Marfunitogi Kodon Popigi, firing incidenta, like Hidraba, I'm nothing Krabalov, RPF, PLA Kadar Mapanda, Ikai Kumnaba Utpagaloinana, Hekatek, like a Tamki. Manipur High Court na thokpa order amana athoba singi khobam asida ngasi ayuki pung 6 tagi nungthil pung 5 fawba haikaleka tambagi ayaba pikhi pamdaba thodok sing thoktanabagi damak Imphal West ki SP yauna yamlaba police personnel singna ngaksen ki loinana haikaleka tamba lakhiba miyoi khuding verification tauki haikaleka tambagi thauramasiga mari lenana Jairau Singi mathak amadi makhada medical camp amasu pangthoki hairiba camp aduda Jenims Rajmedi City Imphal West ki medical officer madi Indian Red Cross Society ki team singna saruk yakhi thauramasiga mari lenana kumjali singma jamapan marfunithoigi kodom pokpigi firing incident laikhidraba khundrakpam Rajendrogi machanupi khundrakpam medhana paumi singa unabada Hekaleka tambalak ni bamiabo thagat wahai sufong dorak le sahi khuding ge hekaleka tamdana koi petitioner mapan na tawraga high court ta tharaga sahi khuding ge hekaleka tambado handak sahi gi su oina koina high court na yaba pibiraga covid ki mask upaga koi myam se protocol dumanga o hairaga high court na pibi bagi matung ina koi ngasi jo hekaleka tamdana laksari imong manungi miyoi singna lakpiriba halaman raja punama ko awana atat kham leitana punama aki khang leitana laikat palakpio leista lakpiriba media adagi makhada medical team mayam Red Cross ki Imphal West ki lakpiriba mayam home ki department ki mayam soyangam yaudana loiba boktang akoi ngapi sendiraga akoi su protocol nga aga akoi ki petitioner side tagi akoi mayam laikat pase soyangam yaudana sahi khudingi hena katpa lakpina ba mayam da ningsingjari National Medical Commission na paikhalakpa khongthangi manungsanna District Residency Program gi makhada Regional Institute of Medical Sciences RIMS ki postgraduate medical students mari nupi ani amade nupa ani community medicine otorino laryngology ENT psychiatry amasung general medicine gi yauna Jawaharlal Nehru Institute of Medical Sciences JNIMS ki postgraduate medical students ahum nupa ani amade nupi ama obstetrics and gynecology respiratory medicine amasung orthopedics punna postgraduate medical student makhoi taretna subdivisional hospital moreda thunglaba matung layeng bagi thabak paikhat pahukra hairi Ahan Boyna Minister Nongthoman Birangi advisor singi maraktagi hairo kendra gi MLA oiraktuna Minister Fabo oiramlaba aduga hauji na lengak pairiba BJP gi anirak suba term asida Chief Minister N Birangi advisor oina haptuna hairo kendra gi MLA Dr. T.S. Radheshyam ngasi advisor to CM gi Thaugaidagi masana pothajare haina masana lauthokre chahi asigi ahoba January tang amadagi thopoduna lakhiba MLA T.S. Radheshyamna thadorokpa video amada hokhiba nimit kharani gi mamangdagi mahaki wakhal charangna lakle haina phongdorakle mahakna phongdorakpagi matung ina Chief Minister gi advisor amani haiduna leiraga leibak miyam gi damak thabak kaya pangthokpa amadi tawbangamdana leiri kendra gi miyoi kayana Chief Minister gi advisor ni hairaga hairo kendra gi manungda lam phattaba kaya leiriba asi yangsundabagi wakat amadi kendra asigi hana lenga ki thabak tawramba ahalaman kaya gi pension pithoktabagi gi wakat kaya toina lakli landam asida sel kaya changna Miss Femina na chingba achauba thoram kaya pangthokliba asisu adumak pangthokpiyu adum oinamak ahal oiraba thabaktagi potharaba singi pension su lenga na pithoknaba hotnabiyu haina tattana ahalaman singna miyamgi mihut amani khallaga hairakli adum oinamak Chief Minister gi advisor amani hairabasu power amata laitaba maramna karisu tobangamdana leiri Haribising asi yengluraga lagliba Lok Sabha gi mikhalda amadi maru oina kendra gi chakhat tharangi maigaida mai onsinba ngamnanaba from asi thadopani hairi resignation letter gi copy ama Chief Minister da yohan khibaga loinana copy amana sargi WhatsApp ta thakre hairi sarkar mayam seba torom kana koi thong do phangdo jam
ware khole yam toina haibisi misai ni sukai to sungam da as advisor presiam adu advisor ki post da kai ta so power from ulai ta adu ai nahan si April tarik amada Manipuri chief secretary Dr. Rajesh Kumar umapan makada ai tel nuai na telephone to ro mo na hang advisor presiam suma namina tongan tongan wa hang kya ma hang e kum sungam de Manipuri issue mayam su thok lai re issue mayam ji so sar advisor ma na si to yo si habi o kari da ro gen wa hang ko lo ko lai bis la maru ina alaman sing pe jin pi ngam da wa ken ri manung da lami thong siam ngam da wa asi mayam ji lai ra kan da ai na si advisor ko i bis ai na si ri to shira ge adu la ai ken ra focus tong jara la adu tongan ba worker mayam ta na kan da ken ri manung na la ka do lo so election zero na focus tong jara ge ai na moral ground da mayam no ai da pi na mayam se advisor mo ko ra ge engoni yam no ai da ba ma power na si se advisor ge design tawzarage haina ai resignation so honorable chief minister submit to thagare aduga ai whatsapp to so copy ma siam thagacha adu tamte mayam sindan thamge to Mamang sahi August ki matung khwaidagi yamna COVID-19 positive oiba thengnakre okiba pung kunmari asida India da nangla mioi lising tara chama yangkhai mari COVID positive oiba thengnaki laina asina maram oiraga mioi tara manga laikide phagalakpagi changcha da marfudrani pal dasmik tariat amada hantharakle apunma confirm case kotimari lakni futaret lising marfutaruk sama humpu yokre active case masingna lising ni fumari jamapan marfudrani palda hengalakre lena asina maram oiraga laikidaba apun memi ye masing lak manga lesing kuntrama toi supna kuntrama sukre lena asidagi nabu faduna research tokhiba apun memi ye masingna kotimari lak ni funi thoi lising tara chama kuntaret yaukre lena asidagi ngakthoknaba vaccine kapthokiba apun memi ye masingna koti jani kun lak humputaru lising kun mari henkre malenggi oina covid laitna khwaidigi hena sohalaba lebak singi manungda USA na ahanba India na ani subada amadi France na ahom subada dumak lairi awang pok state chingi oina Assam na ahanba Mizoram na ani suba amadi Manipur na ahom subada lairi